Panmei si the Maru e Pauks and Congressaraga, Maniputop Senel Gimakedi Miam Tamsgi Hanbada. Nathan Panmei misi the sea never sing father and Serak Pigadavani ZAC. Tasiki Saiset Taragani to the new Keithelmanbi Sahi Kunguhum Suraba, Nathan Panmei Kova, Mui Amagi Misi Gimayok Yaning the Pong Pagaloinana, Master is there of Nathan Panmei Kova, ZAC Masim Kipagaloinana, Nathan Panmei misi the sea and the Rivis in Kudafanava, ZAC in the Demantorokli. Ngasi Manipur Press Cup the Papao missing Unava, Mother ZAC convener Sapina Panmei High. New Keithelmanbi Nathan Panmei Apokpa Paukon Panmei misi singing away. Mark Hawkipa Tasiki, Saiset Taragani Tuda, Maki Mamanaba, Himen, Remake over, Music at Minakibani. Adobo Nonganba, Saiset Taragom, the Nathan Panmei, Ashiba sang when a lady Haiduna Imunung the Pau Piraki. Mark Ashiba sang ado. Mangbung village longa koireng plan hariba mapamasigi Papao Vaiphei kauba miyuemagi Yumgi sumang the leram kibani maki Hakchang tuan mapamsing the sok papanbagi dakong kya leram kiaidi misi sing the oiba maramna Nathan Panmei minakiba himen amadi Ashiba sang oina leram liba Yumbu Papao Vaiphei hariba mi ani si phaduna wohong pong to honingbagi apamba phungtok laduna Makoy ani si para ba matamda misi sige asyengma langla langzen phangma ngamgani haiba wapam thamki amaronda maki misi sige matang na New Keithelmanbi gi police station su FIR amata lakhotana lerakli haina JC gi maike digi thamnakli sangnariba miyoi sing fagat tuna wong pang tawduna mara leibe sing serak piduna leba sida lo lei haiba utlu haiba wapam thamki atopa pawmana More Home Guard Bank the Yamlaba drugs in Fari. Moregi Home Guard Bank the Liba Yum Amadigi combined force na Tasigi Kunguhum do Yamlaba drug Makal Singamadi Sanama Kup Sing Loinana Silly Granite Amapakre. Press the Papao the Moregi Home Guard Bed the Liba Yum Amada Yamlaba drug sing lady having a cup of Paoma Tasi Kunguhum do Yuk the Pangmadagi. Numit Asigi Nuntilpung Amarom Tabada Manga Subam Sum. Kunga mga suba Assam Rifles amadi Rapid Action Force ki apun makang buama moregi Home Guard Bank na sangsinduna singnaba yum ama koisilaga minute taraga mga rom thibu humbigi thabak sa thabada yamlaba makal kya gi drug sing sanama kup silly grenade ama amadi atay item kya fagat pagaloinana yum adugi miyoy aniyama safari yum adudagi yamlaba drug combined force na phare habigi pau phangmaga mapamaduda nupi sani rom thomjelaktuna security force the athing bapirak padegi nakal anigi marak the sound munaki adumapu security force na overpower toraga mapam atudigi draka kona na phara bami ani puthoraklaga more police station khusina ki hari phara bami ani adugi maming Rapikuti say nipu apokpa Abdul Jalil amasum Miss Jinat say yang khagini thui mapureba Rapikuti ni makogi yum da phagat pangam kraba drug singa dudi WY tablet kg 29.799 heroin powder kg 0.386 caffeine kg 5.266 crystal kg 2.471 alpazolam tablet lising tereka samapan gohumdra sanamaku kg 8.299 tuan ba rubber stamp tara packing material singloinana silly grenade amani hidden su pouch da makata na fungdorakli amaromdana loan gi senpham sing kokna ba assembly da phirep lauduna center taksilu MMTU state asigi oiriba phiba masi yengduna loan gi senpham sing kokna ba assembly mifam da phirep ama lauduna center da taksilu haina maitai tribe union MMTU na fungdorakli wangkai khunau da leiba union asigi loisang da pangthokpa paugi mifam ama da MMTU gi president Mutum Suramani nai Malem Gileba Kia the Nesser Calamity Tolak Pamatamda, Indian Saunomating Panki Bamadi, COVID Laina Lyset Matam the business Tobakiagi, loan copy Kibalaki, Maramus Namanipurga House or River Piba Mr. Loan Lauruba, entrepreneur Singamadi, Miyangi Awabas Yang Duna Sentana San Pam Singas Kopinaba, Tabak Toram Sing Packetpio, Langak the Gamadi, Bang Tagi sentencing Lautaduna, Masana Masawa Tabak Pizza Badanatana, Miokayabusu, Tabak Pidiba, entrepreneur Singbo, Irangashina Mara Moidun Yamna Kudong Sata Pibam Amadalehali, Miyamgi Sentok Lambi Pidiba, entrepreneur Sing, Sitarak Pahavis, State Mangzavani. Entrepreneur Sing Sigi Makara Tabak Dogduna, Imung Manung Puramba Miokas, Oirakliba Pibamashina, Kamting Awaba Mayunari. Financial crisis thokuna asuk yauna wanaraba matamasida bank singi maikedi gi miyam da loan thoba madi loan gi senpham sing pikhalaktrabadi
lammat kani haibana singba akan bo wapam thamduna miyamna kian khangali sing asi khudakta lepkadabani loinana center amadi state lenga ki makhada thabak toriba entrepreneur singdagi kakliba income tax ki senpham sing asi irang loidriba phawba kakpigano hainasu suramani na mari lenaba singi pukning singki nakalamaromda pawgi mifamadu sarugya khiba entrepreneur singi maikedigi su irang sina maram oerga yum thadoktuna relief camp de leiriba amadi mobile dukan tumna mai thabi khraba phawda bank sing na ngahak laitana pirakriba saitheng asida khang mangamdaduna masa matumdu sijarage habigi wakulon phawbo phawrakle ana penaba phungdorakli amaromdana manipur gi khoi mapan quality leina thadoknaba thorang lokhalagani dineshchandra manipur gi khoi mapalamda quality leina thadoknaba laboratory semgalagani haina manipur khadi and village industry board MKVIB Manipur government ki vice chairman Wahengba Dinesh Chandra na phongdokre Imphal East district ki Harau Rauda leiba Rasgi Begi Chandra School Development Center nga si pangtok ki nom gyeba khoyok ki training program ma haudok ki thoramda mathaki wafam si W Dinesh Chandra na phongdokki bane Central Institute of Horticulture CSI Government of India ki miyeng makhada MKVIB amadi Seba Bharati Manipur Anina Puna Sinduna Pangtokiba Nomgyoeba Khoyokpagi training program Haudokpagi Thoramadu Athoiba Mitung Oina Sergyakiba W Dinesh Chandran Hai Hausuki Matamasi government ki Tabak Pangba Kaktana Tabak Taubanati Sel Isang Sangdana Khoyokpana Sentok Leba Misa Amamam Oibi Yare Uttar Pradesh ki Gorkhapur Leba Nimit Singana Khoyoklaga Miyoi Sanga Tabak Piduna Tama Dulupa La Ohunga Lisinkun Senong tan mangambagi wari Prime Minister Narendra Modi na maki man ki baat ki program na singtha ki badu amuk na honuna ningsingduna makna hai hausuk lamdam sida puthokliba khuyesi ekhoi khakki natana Manipur gi mapalam na thadokna bagi pannam ga loinana nongpok sanjanmamda laboratory ama MKVIB na semgana bagi thorang tawre masina hausuk mapalam gi maming leraba company kyana ekhoi iramdam sida thokpa khohi processing toraga aikhoi da mo mamal tang yonsheliba sidagi nga thok pangangani haibagi thajab su thamki thora madura president oni sarugya kiba RSS Manipur State ki executive committee ki member Laisram Zatrana leba ama sakot pasi lamda madura leiriba miyoi singi subuno mamadi hona baga sauna mari leine lebak thiwigi mi sing hengalakpagi matungina hausuk ki matamda thabak sufam nompham gi jaga sing nongmonom gi piksilakli masina hausuk matam gi hagolak liban ha sing sufam leitabagi subunom gi sang hantarakli ha hana thabak suduna senong tan batna tana nomgi tangai fadaba sajal oiramba thabak subugi hainabi dusu nongmonom gi mangsilakli magna makha taraduna aikhoi khudimak work culture amagada sangsinminaduna mipan tangdo lamdam ama semgat padanga sigi training program asina asobo mating amadi panglagani khoye si aikhoi ga tana thana ba yadraba pulam ama oibada natana hidak langthak semada su yamna maru oiba masala mas oidi Manipur leiriba yum khudingda yamdrabada khoi mapu amamam thamduna khuhi puthokpa mathau tari haina makna phongdokhi thauramadu MKVIB gi trainer thangjam ibom chanasu training adu saruk yakiba mi humdra romda demonstration ga loinana matokram na khoi lokani loinana entrepreneur ama oina industry setup tawwa amadi loan kram na loguni haibigi matangda sandokna takhi amaromdana Manipur Medical Council gi web portal launch tokre Manipur Medical Council gi web portal amanga si Health Minister Dr. Sapam Ranjana launch tokre Manipur Medical Council gi web portal amanga si launch tawwa sina isterasi da leiriba doctor singna makoi gi thabak tawbada hena mating oiragani Manipur Health Directorate ki su web portal am athubada launch tawragani haina Health Minister Dr. Sapam Ranjana phongdokre Lamphel da leiba Manipur Medical Council gi complex ta pangthokiba thoramadu Manipur Health Services ki Director Dr. K.S. Sachikumar Mangang Manipur Medical Council gi President Dr. L. Ranjit Vice President Dr. Simpson Sario Registered Dr. Y. Gopal Krishna Babinai Healthcare gi Chairman ka Managing Director Dr. W. Yauna Mioiba Maruiba Mio Kas Saryaki Thauramadu Mari Lena Minister Dr. Sapam Ranjan Hai Malem gi Hausuk Oriba Digital Wall Asida Digital Impact Hengalakli ngasi Manipur Medical Council goeba web portal ama hangba sina state asigi doctor singna makhoi gi thabak thoram sing pangthokpada hena mating oiragani Manipur Health Directorate ki weba web portal ama su athubada launch tawragani
Manipur Nursing Council gi oina su council gi register ga tanaduna private hospital yauna state asida leidiba nursing register tauna ba khangan ma leikhre masigi mathakta kanagumba nurse amana thabak mafam huangba matamda nursing council khangan ba si mandatory oihanba haiba wafam phawba khanaba leire doctor sing oina su concerned authority da update tawba mathau tari masina state asida leidiba health professional sing maru oina doctor amadi nurse masing thibada hena khudong salagani Manipur Medical Council oina lengana pifam thokpa mating pinaba angam thakta honagani state asi lairabi state ama oirabasu chief minister gi miyeng makhada lamdam sigi ana leng gi lamda award palehendana ba honagani hainasu minister na makhata na fongdokhi atopa pawmana state asigi phiba masida thamoi soktaba leiramloi aikhoi isagi ikhogna iromdom lepkhatchaba matam yore Dr. Lenin COVID-19 amad irang asigi mamang digi hona Manipur gi miyam samagi manungda taraga humdoidi pukning wakhal gi laina na saithing piduna lakli state asigi oiriba phibam asida thamoi soktaba kanasu leiramloi sa usek phawba thamoi soklangmani adobo aikhoi haujikti isagi ikhongna iromdom lepkhatchaba matam yore haina RIMS Psychiatric Department ki Professor Dr. R.K. Lenin fongdokre wapamasi India Government ki Ministry of Information and Broadcasting ki Publicity and Media Wing Central Bureau of Communication CBC Regional Office Imphal sinduna hawkiba sahi mapalom sida India lengana paikhatpa sakot khongthang ki thabak thoram sing scheme sing amadi voter literacy ki matangda Palace Compound leiba Government Dance College ki campus nang si pangthokiba Integrated Communication and Outreach Program na saruk yaraduna mangna fongdokibani lenga ki Art and Culture Department ki Deputy Director Z. Dharmadas Sharma na Thoramapu CBC Regional Office Imphal ki Field Publicity Officer Dr. Nongmaithep Rina amadi Peace Committee Wangkai Kendra ki Vice Chairman T.S. Nagendra na akhanaba mithunglen sing oiduna pangthokiba thoram aduda college asigi mairoi sing yauna tongan ba miyoi kyasu saruk yaki loina thoram asigi saruk ama oina quiz pangthoktuna case award lan thoktuna asamba cultural programs pangthoki Tharamadu ki athoiba mithunglen amade resource person ki role piraduna Dr. R.K. Lenin hai pukning wakhal nungaine leidiba make aikhoi khudingmakna pukning wakhal haibisisu maru oi haibisi nongmata ningsinglude adubu wakhal gi anaba mayuknaraklaba matamda khaktada maru oibasi ningsinglai malem asida sauna sapu pikiba COVID-19 laina laisana miyoiba khunaida pukning wakhal gi maru oiba sikhanganba hengalakibani haibiyai maram asimangna leba sigi oina su state amadi national Telemnasana singbasing hangdoknaraklibani malemi oina miyoi samagi manungda taradi pukning wakhalgi anabana sapupiri adubu COVID laina laisat amadi state asida hauzik thokliba irang asigi mamangdagi hauna Manipur gi miyoi samagi manungda taraga humdoidi pukning wakhalgi laina na saithing piduna lakli maram asina thokliba irang asigi matungda state asigi miyangi pukning wakhalgi phibam kari oiramgani haibadudi miyamna mit uishinmada uramnagani magna makha taraduna Sothaba amadi awaba mayuknariba miyamdana hena pukning wakhalgi saithing nangli adumapu toan ba miyoi singda phawriba saithing amaga khenai tumba yadaba sarangnaba amadi khoisaunaba singba singasi depression na sapu pirakpagi khudam amani irang asina maram oiduna relief camp singda sangjafam lauduna leidiba miyoi sing sada marfu henbadi pukning wakhalgi saithing soiduna nanglamgani masida natana relief camp da leiba miyoi singda supendabigi taksi sonduna saithing kya soiduna mayuknaramgani State asida thokliba irang asida thamoi soktaba kanasu leiramloi leiriba sa useksing phawba thamoi soklamgani khali aduba haujikti awaba nanglaba singda chengsak mateng pangmugi mahutta sel thokpa yaba lambi oina sinbi bigi khongthang paikhalakli maram asina aikhoi isagi ikhongna iromdom lepkhatchaba matam adu yorokli hani sumangna fongdoki thawramaduga mari lenduna CBC Regional Office Imphal gi Field Publicity Officer Dr. Nongmaithep binanasu ngasi pangthokliba thoramasi India lengana hawkiba sai kharasida paikatkiba thabak thoramsing scheme sing amadi voter literacy gi matangna miyamda mayek sengna khanganaba pandamda pangthokoni ngasi gi asina maru oina hiel ki matangna paikhalakpa thabak thoramsing hena mamutana miyamna khanganduna wakhal lauksing pinana bagidamak pangthokoni aiki atopa paomana Nambol maikeida national thaki football sanaroi kya puthokliba Tidim Road Unigomi Player Union Rokpu Nambolgi Nambol Sabalai Kayamadi Kongkham Maye Enigi Marakta Leba Sanabungi Maning Thang Masarukta Sakhangdaba Miyoi Singna Ngarang Numidang JCB Sijinaduna Polam Kya Phumjilam Lehadi Ngasi Ayu Angan Bada
Trukpu ground JCB gi maram taba amadi lampak asigi mayai oirapna maning thangma sarukta lebak khogai bagi mafam leramba laikai miyamna thengnarakuna Trukpu gi thaumi sing amadi Nambol police ki team ama laktuna yengsinki tungda mafam JCB amana tawthoktuna yenglubada polam kya phumjilama thengnakhibani hari ilamasiga mari rainana Trukpu Nambol gi president singa kham Ragumani na phungtorakpada tungi aphaba sanaroi kya puthokna bahonariba Nambol maikei gi amata ngairaba Trukpu gi sanaroi singi sanapam oiriba sanabung asida asigumba laikai miyamda amadi Trukpu da pau pidana fata haudi amadi mathong maram khangdaba polam kya puraklaga phumjinbi ki thaba asi matungna tawigano mafam asi lamdam asigi saktakliba sanaroi singi laifamni matungda mathau tarabadi laikai gi miyoi sing natraga Trukpu da pau pibiyu haiki Hauzik ko inati miyam pau si matang asay lusinjarage amasung miyam pun anawba update ngay minasensu channel sige maikedi gi miyagi maphamda makhata na thamjari miyam pun anawba update ngay minasi